ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯥꯖꯔꯣꯏꯗ ꯍꯧꯖꯤꯛꯁꯦ ꯌꯦꯡꯉꯨ ꯄꯨꯡ 3:26 ꯇꯥꯔꯦ 3:26 ꯑꯗꯨꯗꯣ ꯆꯨꯝꯅ ꯑꯩ ꯀꯨꯏꯅꯕꯨꯗꯤ ꯂꯥꯏꯐꯁꯦ ꯍꯥꯏꯗꯤ ꯂꯩꯔꯣꯏꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯦꯡꯖꯜꯂꯦꯅ ꯑꯗꯨꯅ ꯑꯃꯨꯛ ꯍꯤꯞꯄꯒ ꯑꯩ ꯉꯥꯏꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤꯒ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯩꯅ ꯍꯥꯏꯗꯤ ꯕ꯭ꯂꯣꯛꯇ ꯍꯥꯏꯈꯤꯕ ꯇꯧꯅꯅꯦ ꯑꯩ ꯗꯦꯁꯥ ꯑꯩ ꯇꯨꯝꯃꯝꯗꯥꯏꯗ ꯑꯣꯏꯁꯨ ꯑꯩ ꯂꯥꯁ ꯍꯥꯏꯗꯤ ꯂꯥꯏꯐꯁꯦ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯗꯣ ꯈꯪꯍꯜꯂꯝꯒꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯦꯅꯦ ꯍꯥꯏꯗꯤ 24 hours ꯆꯦꯂꯦꯟꯖ ꯇꯧꯔꯤꯗꯣ ꯑꯗꯨꯝ ꯕ꯭ꯂꯣꯛꯇ ꯑꯣꯏꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯉꯥꯡꯇ ꯉꯥꯡꯉꯤꯅꯦ ꯑꯩꯅ ꯈꯜꯂꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯇꯦꯛ ꯑꯃꯇꯪ ꯂꯥꯛꯑꯒ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯍꯌꯦꯡ ꯊꯥꯖꯗ꯭ꯔꯁꯨ ꯑꯩꯒꯤ ꯀꯩꯅꯣ ꯕ꯭ꯂꯣꯛꯇꯣ ꯌꯦꯡꯉꯒ ꯊꯥꯖꯗ꯭ꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯆꯪꯉꯒ ꯂꯥꯏꯐ ꯁꯦꯛꯁꯟꯁꯤꯒ ꯆꯪꯉꯒ ꯑꯗꯨꯝ ꯂꯥꯁ ꯂꯥꯏꯐꯇꯣ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯈꯤꯒꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯣꯏꯈꯤꯒꯦ ꯑꯗꯨꯝ ꯃꯌꯥꯝꯗꯨ ꯌꯦꯡꯉꯒꯗꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯅꯤꯅ ꯑꯗꯨꯏꯗꯤ ꯍꯥꯏꯗꯤ ꯀꯩꯁꯨꯝ ꯍꯥꯏꯗꯤ ꯗꯥꯎꯠꯇꯣ ꯂꯩꯇ꯭ꯔꯦꯅ ꯀꯣ ꯑꯗꯨꯒꯤ ꯇꯧꯕꯅꯤ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯇꯨꯝꯃꯝꯗꯥꯏꯗ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯍꯥꯏꯗꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯂꯥꯏꯚ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯣꯕꯥꯏꯜꯁꯦ ꯌꯨꯇ꯭ꯌꯨꯕ ꯑꯗꯨꯝ ꯆꯤꯡꯉꯝꯕꯗꯒꯤ ꯑꯩ ꯇꯨꯝꯕꯁꯦ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯑꯩ ꯑꯁꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯪꯍꯟꯒꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯀꯅꯥꯝꯁꯨ ꯍꯥꯏꯗꯤ ꯌꯦꯡꯉꯣꯏꯕ ꯁꯨꯛ ꯊꯦꯡꯅ ꯀꯅꯥ ꯇꯨꯝꯗꯅ ꯂꯩꯔꯝꯗꯣꯏꯅꯣ ꯑꯗꯨꯅꯤ ꯑꯗꯣ ꯐꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯨꯝꯗꯅ ꯂꯩꯔꯗꯤ ꯅꯣꯡꯉꯥꯟꯕꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯖꯧꯈꯤꯗ꯭ꯔꯦ ꯅꯣꯡꯉꯥꯟꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯅ ꯂꯩꯔꯅꯤꯅꯦ ꯑꯗꯨꯅ ꯇꯨꯝꯈ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯆꯠꯈꯤꯕ ꯈꯪꯍꯧꯔꯔꯣꯏꯅꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯃꯤꯀꯞ ꯊꯣꯔꯛꯏꯁꯦ ꯉꯥꯏꯍꯥꯛ ꯇꯨꯝꯕꯕꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨꯏꯁꯨ ꯈꯣꯡ ꯁꯨꯞꯆꯟꯅ ꯂꯩ ꯏꯪꯉꯦꯕ ꯑꯗꯣ ꯇꯨꯝꯕꯕꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯇꯨꯝꯕ ꯊꯦꯝꯒꯦ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯆꯠꯄ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅꯕꯅꯦ ꯅꯣꯡꯉꯥꯟꯈ꯭ꯔꯒꯗꯤ ꯀꯩꯁꯨꯝ ꯂꯩꯇ꯭ꯔꯦꯗꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯍꯥꯏꯗꯤ ꯄꯨꯡ 7ꯗ ꯍꯧꯒꯠꯄ ꯈꯪꯗꯦ 9ꯗ ꯍꯧꯒꯠꯄ ꯈꯪꯗꯦꯀꯣ ꯄꯨꯡ 9:30ꯗꯗꯤ ꯂꯣꯏꯗꯣꯏꯅꯦꯕ ꯑꯩꯒꯤ ꯆꯦꯂꯦꯟꯖꯁꯦ ꯍꯥꯏꯗꯤ 24 hours ꯏꯟ ꯀꯥꯔꯠ ꯆꯦꯂꯦꯟꯖ ꯇꯧꯔꯤꯁꯦ ꯑꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯄꯨꯡ 9:30ꯗꯕꯨꯗꯤ ꯂꯣꯏꯗꯣꯏꯅꯤ ꯑꯁ ꯂꯥꯏꯠꯁꯤ ꯃꯨꯠꯈꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯐꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐꯁꯦ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ